Governor na miyamda Manipur miyamda lale haizagadabani haina kokomi amasung kharamban ima kaithelgi masing yamlaba ima ibel singna ngasi Raj Bhavan tamna thomjin naba honarakpada Kangla mamangda security force singa akanba mongda muknakre security force na tear gas cell kaptuna tan khaibada yamdrabada miyoi ahum aso apan nangkre khwarambani ma kaithel lomdagi changsilakiba khongjang adu Kangla mamang yorakpada mafom aduda leiba security force na athingba thamduna chalhankidabani adubu khongjang sing aduna namkhaidana Raj Bhavan tamna changsinaba honarakpadagi security force nasu khongjang sing adu control tawnaba tear gas cell kapada nupi ani yauna miyoi ahom aso apan nangkhibani nupi ahum asigi manungda amadi wantharakhibaga loinana nupi amana makhongda panbadagi khara thina sokpana maram oiraga Jenims ta pukhatuna laikanakhi tungda khongjang sing adu police na control tawduna makhatana khongjang chal hankidre mi ahum ne so ijam hausi ke da